Imphal East District ki Lamlai Assembly Constituency ki manung chanba Yourabung Eyampal da leiba Farmhouse amadagi Nongmai Chingdonda sale mobile phone sana amasung gari Honda Activa ama lut tawduna pukre hairi lut tawkraba Farmhouse adu Laitonjam kheda chahi humfutaret apokpa lekhidraba Bokul kauba amagini tawdo aduga mari leinana Laitonjam kheda gi loinabi Laitonjam ongbi memchana phongdorakpagi matung inna tawdo adu ngarang numidang pung taret makhai khara helakpa duaida thokibani Farmhouse aduda mem amasung mahaki mapuroiba khedaga makhoi ani tamak leiringeida nongmai macha paiba mioi ama yauna masak khangdaba mamai mamit khumba mioi ahum changlakhi mioi sing aduna akanba wahi wata sizinabaga loinana nongmai puthoktuna nathwai hingninglabadi araiba sel sana lupa piu haiduna aki akhang pokhanduna sel oina lupa lakh amaga lising nifu mobile phone ani sana san taret ki lik amasung khudop yauna registration number MN01AN 2171 oiba diesel yellow metal machugi 5Z Activa ama puduna chakhi hairi Saksa ge tai ngai da bo hok da ngai ri moi chang bo je aduga ima saksa bi ri bo hai hoi cha ri mi ni bungo hai moi ahum chang e aham bata amakha han chang e adagi akomada amam chang e akomada amam chang e moi je pulap ti chang ti paisa kai thami kamai tau ge hang na da wari je kha sa na re dei ma pa na paisa mingon dei kha khom bu di lei adu ai paisa kano tau ti an hai da puthoro kai thami ahan ga na nawa lo de ahan ga na te ba no thai mang ning bra chi ba ji ki tra ka yam hai moi na mami punchalo mapam puthok na ba phi punchalo ka ina punchan ba yaroi mami kai da bai pu toin pu bu yaroi na taw re ina nongmai sang sang ba tiam dum pai re ba chida nam ka na thai mang ning bar sining bra ka yam taw me ba ma pa ta gari ma jam pu ra ai gi khudo am yaw kare lik am yaw kare punna chan tare ngoi ra ni ha na khangna khanna gi ban ngai na da badi am phok thi lei ti bu Tawdo adubu Yourabung Development Committee, Yourabung Youth Club amasung Ima Thambal Lairembi Nupi Kanglup ki Maikei digi akan mamongda yaningdaba phongdorakli. Tawdo aduga mari leinana Yourabung Development Committee, Yourabung Youth Club amasung Ima Thambal Lairembi Nupi Kanglup ki mihut singa paumi singa unabamada Ima Thambal Lairembi Nupi Kanglup ki Secretary Ngairangbam Ongbi Vidyaranina irang asina maram oiraga kari thokani haiba tambang ngamdana thawai wana leiringai cheraga sida asigumba thawong chatharamba si yamna laibak thibani asigumba thawong asi matungda amuk hanna chathabiganu haiki ngarang tang kunma thoi November ki tang kuma thoi 2023 sigi nungdang puma pantaba matamda aikoi gi Yourabung ki khumanda laiba koi gi Laiton jamgi kheda magi mayumda koi gi khulai paiba moi ahum laaga imung sidagi leijaba imung gi lanthum khara moina nongmai chindon da lobi khre koi gi sana adagi gari paisa na chingba khara sigumba haujik se aikoi se sigadra changadra na haibagi lanpham mayai da leiriba sigumba matam sidai matam siga yamna chuna daba thabak tawbiriba aikoi gi lamdam sigi isilenau sing haiba tare isa isu sing haiba tare laiba mioi singdo matungda amuhana haiba khunji daista tawbigan